ISTV नेटवर्कना परिंग नायना चथजरिबा थमोई पाउदम उनरुबा खुदिमक्ता थमोई काइबगी वारी ngakta ओइबनिना एखोइ ngamibo मखै एखोइना लौजगे खंजबनी ngasi फावदा अखोइना रिलीफ कैम्प कया अमदा चचरुरे कया अमदा उनजरुरे ngasisu अमुक मखा अमुक लाक्चरिबसिनी मसिसु अमुक नहोंगना रिलीफ कैम्पता मसागी मयुम मकै लैत्रबा चंगमसु ngamdraba leiraba mayumdusu amohana changmasu ngamdraba mafamsida leiba miyoina nungaina leiram bahona de Manipur Trade and Expo Center lamboi khongnang khongsida hangliba relief camp sida changjafam lorga leiriba miyoisi miyoi chatrukki mathakta leibanina makhoigi oiba miyoi singsigi awa anagi warisi masingsu asu yamna yamba paudam ningba mayam amasu leiba makhoina paudamaga Manipur leingakta khangalaba matungda leingakna kari thodang lorokpage haibadugi khudongchaba amasu phangadaba matangsi oibanina makhataba paudam kharaga mo akhoi lauraga makhoina makhoi thamoidagi thorokpa paudamdo kari kari phangbage haibadusu khangminabagi tanjado amuka hana logjage Isagi ming leifam ipuroibagi ming adaga angang kaya leire mafamduda kamaina leirami haibana chimbodo leirami mafamduda kadaida no haibana chimbodo sandokna anta haibiyo ai gi ming thangjam ongwi leima kawe ai ipuroiba leikidre ado ai angang ohum lei ngasai cha nupa ani nupi amale ai cha nupa se hunji 5th semester tameba adubo mafamduda khanghaudana Morbung ai se kanto ningone morbung da yum palakpa ima hoi ai nupa ipuroi bedi inempo hoi kuboi haktak tagi adum chahi humpu humdra saidagi leire e hai ima hoi se inempo hoi se ado aina yum palakpadi chahi kunni muk sure adu ngasai gi megi tang hum gi thodok to tang ahum sida khanghodana yum mai thaba yum thugaiba तौरपदगी अखोइसे तुरें खोंनु फावरगा चेलपनेबा युमजे इमा इनेमपोकसे सोले हंजे इपुरोइबा लेखिद्रबा मतुंगसिदा इमासे वाखन्ना अदुम नाबदगी सोलगा लेबा हंजेसे इमासे चटपसु ngamdaba चटप ngamdabasida khanghodana yum mai thadana thugaidana तौरपदगीदि इमाजे खोइगी मखा खितंग आइगिदि हेक प्रेसिडेंसी कॉलेज गेट की ऑपोजिट लेबनेबा सोरोंपांदा aduna yum sorongpan nakpanina irang toropoda ije khoi lekai inamasingi yum khara nakpa amada lampak mayamada kumdaraga leire ada leiringai sida minute 5-10 amuk leiraga ta khangawdana nung thaba yum thugaiba mai thaba je haurakpadagi aise khangawdana chelakpa imadi lehori ni ko imadi chatpangam dabanina lehawbaje angang ohumje aina hai chalo bungo noi mayam chenbasida yahoro ai bubok lehorage na haibida moina ichagajin hai mama nang siba mafamda khoi sini chaloi ni chagajin yadre ai ichajing ji kandaba yadabani na moy humse pura turen khongnu phawra chele eje ai chelakpadagi di imasina kaida lehorabano je phone ju paidabani na tawong khangdre turen khongnu turen ji jo amta chatpa mafam ju natabani na turen je khangdre bai je karai chelino haije ai chapadai di chan pa ji ju ngasai gi turen je amta chatabani na masu khangdre mai cha khoi ohum mari je turen khongnu da lakpu ji da ngasai gi pamlong gi mina su sonda irang thoe habado khangbu
iche nang kai lege na phone tore phone ji ju mi mayam to slide kap kap ta na ta na rak pa kai do lei bani na phone pai ba su ya da ba ai na lei rim pham ji kai da no hai ju khang dre moi na kai lege ai turen da lei turen ji kai da no ai khang de turen ji karai wai no ai khang de na hai re adai di sum cheng khala ga kuki gi khun na ma lei ra me moi adai du da to slide kap kap ta na ta na rak pa ji da to bong khang da lei ra em da lo le ba mai cha khoi ge je lei ra do pi cha nu pa ji na lei ra ji da chung khat la ga ma mi lei ti lao cha lao sun cha lao on to ra ga cha nu pa ji na ching khat le adai da ngasai gi khoina chelak pa ji da ne khongban ka lak pa si da angang chahi manga taruk ki angang ama ju bob law nei cha nu pa gi khong manak si da tasalak ba tasama mapa si na ra ga lei bne ba mapa si na ra lei ba si da mama ji na mapa si pora ga porak pa di urame ba labuk ta chelak pa di adui matung si da di ngasai gi mama mapa su kai na re angang si cha nu pa na pora ga sengmai phau chele ba sengmai turem khong da chela ina bungo kha thun la o mi nang bo mi thengna ra ni la o la hai cha nu pa ji na ne angang ji po ni mama ai yang wa re nga tang po tha je na hai adu mai tawraga yang wana chele e khoije ima se hunjiki ina masina nepali ge yum mama da injelaga thama moi du bau thong hango ya de hai ko ina mana che chikan da be aro ina masina injela thama me ya hindu madi adu da lelaga morpungge asam rifle na lokhalaga asam rifle na megi tang manga sida thinbire e ba sekmai da adai di nga sai ge sekmai da leire mera pai bi ima movie hoina lokhat piraga moi da phanang kuina leire tha ma hena leibane aduga June gi tang tara ma panda silamboi khongnang khongrel kem sida la eba la ko sida gi di amo hoi leiba gi di mayam government na thakpi da na leire awat pana budi thalli bani yumai sakra bani na kemta leitre ba ado icha singje lairik tamba ai paisa gi ju chaba gi ju ka khandri cha singje mangadra ma hi tamba phangaroi dra na to ke mati wajaba aina ma pa leita nei cha jingje ma hi da di ma pung phana tamhange na khanjarak pado hojikti iranju leitre yum ju thado khre aina nupi aina kari suraga cha jingje sem doino khalu badai chang wai ba adu wari ngai sida khanghodana sigi lamboi khongnang khongda leiba NR school gi oja tomcha maibom oja tomcha jina changa gangang singje tuition ayuki nungdang wairang gi tuition adum tawbire adu moina angang je free da school admission ju lodre adagi tha gi fee ju lodre ojana uniform ju pibire ojana angang singje chanupi class 10 kari bangje metric phawdi mana semani na tawraga angang tariat mukse oja tomcha na loksin biraga magi school da tamhalle aduna oja da thagar wahai khara ju hainingba oja gi punsi da tawruba thaba khuding mak ta mai pakpa su oijano oja bu haininga leitana thagat che haiba wahai khara sai haijan kalakpa ngang dudi kamai tawkhre hoji mama mapa ga theng mama mapa ga thengnare mama mapa su na da na rims da yang kuina si yauraga layenga ga leiba adu hunjikti mapa su na ba phare mama mapa ga punna leire ngang ada sum leirakpanina aigi lam hingon kaino dudi nga aga leininge adubu akibadi akiba phawe haidi khoi meitai mising yamjadabanina moigi marakta leibado ki angang du 5th semester tamabanina masi BA loigadaba si semester ama khatang aisala bani aduna manipur lengakta siguma awaba taraba sing sigi marukta hingnanabagi lambi pibiga haiba taragadi pibi be ya bai oithokpa lebenina matang nu daga di imung si hingjanaba kari haini sarkar ge mai kai dagi cha gi magi mahai duga matik chaba thaba ama imung se hingnanaba imung se ngasai gi aina suraga imung se puri banina aisu nupi ni do mayam ga manana hingba ngambadi na te chari haibedu mangai aduna icha se sarkar gi mai kai dagi thabam tang di pihaning ai gi ming kongkham topon singh ai serau dagini Kaching district dagini ai tang kunipan gi ayuk pung aniga minute kunthra taba matamda pung aniga minute traundoi kunthra eba timing di sapsabi ti khangaudrabnina atuda uki militant singna maigai mari romdagi nomaije kapak pa hawrakpada nungdang ahingju oiri tang kunmapan kunipan gi ayukse atuda ahingje nongan mangai basida uki militant myam akhoi hek yumdugi maningda ching amale Imphal Turel lalaga wangbagi ching matak tuda khoina thoibi lekpon nai mafam ching do aduda kuki macha myama khoigi yausangda thaban chongba tawna yummai thabagi harau raga chongaga le thari sina ahan bada khoigi sonda cooperative aina le thong wangbagi nakanda cooperative ki mai thare habdo khoina yengwada mi
cooperative mi khara ma serau da chenjalak ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯩ ꯑꯗꯨꯝ ꯀꯥꯞꯄꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯄꯥꯛꯊꯔꯒ ꯂꯩꯕꯁꯤꯗ ꯉꯥꯏꯍꯥꯛ ꯄꯨꯡ 5:30 6:30 ꯑꯗꯨꯋꯥꯏ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡꯂꯣꯝꯗ ꯀꯨꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯀꯥꯈꯠꯂꯒ ꯅꯣꯡꯃꯩꯁꯦ ꯀꯥꯞꯄ ꯍꯧꯔꯛꯑꯦ ꯀꯥꯞꯄꯒ ꯂꯥꯛꯄꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯔꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ ꯊꯥꯔꯛꯏꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯣꯡꯕꯤ ꯇꯝꯄꯥꯛ ꯀꯧꯏ ꯃꯣꯏꯒꯤ ꯃꯌꯨꯝꯗꯣ ꯑꯗꯨꯗꯒꯤ ꯃꯩꯁꯦ ꯃꯊꯪ ꯊꯥꯔꯛꯄꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯛꯁꯨ ꯆꯦꯟꯗꯦ ꯑꯗꯨꯝ ꯂꯩ ꯌꯨꯝꯗꯨꯗ ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯟꯗꯕꯗꯨꯗ ꯃꯩꯈꯨ ꯃꯅꯝꯁꯦ ꯃꯩ ꯆꯥꯛꯅꯝ ꯃꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯆꯥꯛꯅꯝ ꯃꯅꯝꯁꯦ ꯅꯝꯕ ꯍꯧꯔꯦ ꯑꯗꯨꯗꯗꯤ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯌꯥꯔꯔꯣꯏꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯟꯊꯣꯛꯑꯁꯤꯅ ꯆꯦꯜꯂꯦ ꯑꯗꯨꯒ ꯆꯦꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯁꯣꯔꯣꯛꯇꯩ ꯆꯦꯟꯗ꯭ꯔꯦ ꯑꯗꯨꯗ ꯆꯦꯟꯕꯁꯦ ꯃꯃꯥꯡꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯃꯥꯒꯤꯗꯤ ꯀꯩꯅꯣꯅꯤ ꯕꯤꯜꯗꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯂꯩꯔꯦ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯂꯩꯕꯁꯦ ꯑꯗꯨꯁꯨ ꯌꯧꯁꯜꯂꯛꯑꯦ ꯃꯇꯝꯗꯨꯗ ꯌꯧꯁꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯦꯟꯊꯣꯔꯛꯑꯦ ꯁꯤꯗꯤ MLA ꯌꯨꯝ ꯇꯥꯟꯅ ꯑꯩꯈꯣꯏꯁꯦ ꯆꯦꯟꯕ ꯇꯥꯔꯦ ꯁꯣꯔꯣꯛꯇꯣ ꯁꯨꯃꯥꯏꯅ ꯆꯦꯜꯂꯛꯄꯁꯤꯗ ꯀꯗꯣꯝꯗꯩꯅꯣ ꯀꯥꯞꯄꯛꯏꯗꯣ ꯈꯪꯗꯦ ꯅꯣꯡꯃꯩꯁꯦ ꯊꯣꯡ ꯀꯥꯞꯄꯛꯄꯗꯨꯗ ꯑꯍꯥꯟꯕꯗ ꯃꯃꯥꯡꯗ ꯃꯤ 2-3 ꯇꯥꯕ ꯎꯔꯦ ꯑꯗꯨꯃꯛꯁꯨ ꯑꯩꯁꯨ ꯁꯣꯟꯗ ꯑꯩꯈꯣꯏꯒꯤ MLA ꯌꯨꯝ ꯃꯅꯥꯛꯇ ꯕꯪꯒꯥꯂꯤꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯐꯥꯎꯗꯣꯛꯑ ꯆꯦꯜꯂꯛꯄꯗꯨꯗ ꯀꯗꯣꯝꯗꯩꯅꯣ ꯊꯣꯡꯃꯩ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯁꯤ ꯄꯥꯟꯕ ꯅꯣꯡꯃꯩ ꯄꯥꯟꯕꯁꯤꯁꯨ ꯑꯩ ꯈꯪꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯀꯔꯤꯃꯨꯛ ꯈꯪꯗꯦ ꯑꯩ ꯑꯁꯥꯕꯗꯤ ꯐꯥꯎꯋꯦ ꯊꯕꯛ ꯈꯔ ꯐꯨꯜꯂꯞ ꯇꯧꯔꯒ ꯑꯗꯨꯒꯤ ꯂꯨꯛꯊꯕꯗꯨ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯏꯌꯦꯕ ꯃꯊꯛꯁꯤꯗ ꯐꯨꯔꯤꯠꯇꯤ ꯁꯦꯒꯥꯏꯔꯝꯃꯦꯕ ꯁꯤꯗꯤ ꯈꯦꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗ MLA ꯌꯨꯝ ꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯍꯥꯡꯗꯣꯔꯛꯑꯦ ꯍꯥꯏꯅ ꯇꯧꯕꯗ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯒ ꯑꯗꯨꯗ ꯂꯩꯔꯦ ꯑꯗꯨ ꯃꯊꯪ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯥꯖꯤ ꯑꯃꯨꯛ ꯃꯈꯣꯡꯗ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔ ꯂꯩꯔꯝꯃꯦ ꯅꯣꯡꯃꯩ ꯄꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯑꯩꯒꯤ ꯅꯣꯡꯃꯩ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯄꯨꯡꯈꯥꯏꯃꯩ ꯃꯇꯨꯡꯗ ꯐꯥꯔꯁ ꯑꯦꯗ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ERꯒꯤ CO ꯑꯃ ꯂꯥꯛꯄꯗꯨꯗ ꯃꯥꯅ ꯀꯅꯥ ꯁꯤꯗ ꯕꯨꯂꯦꯠ ꯏꯟꯖꯨꯔꯤꯁ ꯌꯥꯎꯕ ꯂꯩ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯂꯩ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯈꯣꯡꯗꯣ ꯑꯅꯥꯕꯗꯣ ꯍꯨꯝꯃꯒ ꯂꯩꯔꯦꯕ ꯑꯩꯁꯦ ꯈꯪꯗꯕꯒꯤꯅꯤ ꯑꯩ ꯐꯨꯟꯗꯤ ꯐꯨꯜꯂꯦꯕ ꯑꯩ ꯁꯤꯗꯗꯤ ꯐꯨꯜꯂꯦ ꯑꯝꯇꯗꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯗꯣꯛꯑꯒ ꯍꯨꯝꯃꯒ ꯂꯩꯔꯒ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯦ ꯂꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠ ꯃꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯦ ꯁꯤꯃꯨꯛ ꯑꯩ ꯄꯨꯈꯠꯂꯒ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯃꯛꯁꯨ ꯈꯪꯗꯦ ꯑꯗꯣ ꯂꯥꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏ ꯀꯥꯟꯗ ꯀꯛꯆꯤꯡ ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯅꯨꯁꯦ ꯂꯥꯟꯊꯣꯔꯛꯄꯁꯦ ꯌꯥꯝ ꯋꯥꯅ ꯂꯥꯟꯊꯣꯛꯑꯦ ꯊꯣꯡꯁꯦ ꯍꯥꯏꯗꯤ ER ꯀꯥꯡꯕꯨꯅ ꯅꯣꯏ ꯄꯥꯛꯊꯒꯗꯕꯅꯤ ꯁꯤ ꯃꯐꯝꯁꯤꯗꯤ ꯁꯤ ꯑꯦꯇꯦꯛ ꯉꯥꯛꯇꯅꯤ ꯐꯣꯔꯦꯁ ꯂꯝꯈꯥꯏꯗꯣ ꯑꯗꯨ ꯐꯣꯔꯦꯁ ꯂꯝꯈꯥꯏꯗꯒꯤ ꯑꯗꯨ ꯑꯦꯇꯦꯛ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯨꯛꯊꯔ ꯂꯥꯛꯄꯗ ꯁꯨꯒꯨꯅꯨꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯂꯩꯗꯣ ꯑꯗꯨꯃꯛ ꯉꯥꯏꯔꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗꯣ ꯃꯣꯏꯅ ꯀꯨꯝꯊꯔꯒ ꯗꯣꯛꯇꯔ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯑꯗꯨ ꯂꯣꯏꯅ ꯆꯥꯕꯤ ꯕꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯑꯗꯨꯗꯤ ꯃꯣꯏꯒꯤ COꯅ ꯐꯣꯟ ꯇꯧꯅꯔꯦ ꯁꯤꯗ ꯊꯥꯗꯣꯛꯑꯣꯌꯦ ꯗꯣꯛꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗꯨꯗ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯂꯩꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯟꯅ ꯊꯤꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯕꯗꯤ ꯀꯛꯆꯤꯡꯃꯨꯛ ꯊꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯋꯥꯏꯈꯣꯡꯃꯨꯛ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯨꯗ ꯑꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯃꯣꯏꯅ KM ꯃꯊꯛꯃꯨꯛ ꯄꯨꯈꯠꯂꯦ ꯒꯥꯔꯤꯁꯦ ꯄꯨꯈꯠꯂꯒ ꯑꯗꯨꯗ ꯑꯩꯁꯦ ꯒꯥꯔꯤꯗꯨꯗꯒꯤ ꯃꯣꯏꯒꯤ ꯕ꯭ꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯗꯣ ꯊꯥꯛ ꯂꯥꯎꯅ ꯍꯥꯡꯗꯣꯛꯑꯦꯕ ꯍꯥꯡꯗꯣꯛꯄꯗꯨꯗ ꯑꯩꯁꯦ ꯅꯥꯟ ꯆꯣꯡꯊꯔꯦꯕ ꯑꯗꯨꯗ ꯂꯩꯔꯝꯃꯦ ER ꯄꯟꯖꯥꯕꯤ ꯁꯔꯗꯥꯔꯖꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯚꯤꯛꯇꯤꯝꯁꯅꯤ ꯏ ꯉꯥꯛꯇ ꯇꯥꯔꯦ ꯁꯤ ꯑꯃꯨꯛꯇꯪ ꯀꯩꯅꯣꯃꯨꯛ ꯂꯥꯟꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤꯀꯅꯥ ꯃꯩꯇꯩꯔ ꯃꯣꯏ ꯅꯪꯉꯛꯄꯗꯣ ꯁꯤꯐꯥꯏ ꯑꯃ ꯅꯪꯉꯛꯑꯦ ꯃꯩꯇꯩꯔ ꯀꯨꯀꯤꯔ ꯃꯩꯇꯩ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯃꯈꯥꯗ ꯃꯩꯔꯄꯥꯏꯕꯤ ꯂꯩꯕꯁꯤꯡꯗꯨꯗ ꯍꯥꯏꯌꯨ ꯃꯩꯇꯩꯅꯤ ꯍꯥꯏꯔꯒ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ
ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯦ ꯁꯨꯒꯅꯨꯒꯤ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯃꯦꯟ ꯔꯣꯗꯇꯨꯗ ꯆꯠꯀꯗꯕꯗꯣ ꯃꯦꯟ ꯔꯣꯗꯇꯣ ꯁꯣꯟꯗ ꯄꯨꯔꯥ ꯃꯩꯅ ꯆꯥꯛꯄꯅꯤꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯌꯥꯗꯕꯗꯣ ꯁꯣꯟꯗ ꯑꯩꯈꯣꯏ ꯁꯨꯒꯅꯨꯒꯤ ꯁ꯭ꯀꯨꯜ ꯃꯅꯤꯡ ꯁꯨꯒꯅꯨ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯀꯨꯜ ꯃꯅꯤꯡꯗ ꯂꯝꯕꯤ ꯑꯃ ꯂꯩ ꯑꯗꯨ ꯂꯝꯕꯤꯗꯒꯤ ꯀꯣꯏꯔ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯃꯨꯛ ꯚꯣꯂꯨꯟꯇꯤꯌꯔ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯊꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯑꯒ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩ ꯄꯥꯜꯂ ꯁꯦꯔꯧꯗꯩ ꯂꯥꯛꯄꯅꯤ ꯃꯣꯏꯅ ꯊꯤꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨ ꯃꯣꯏ ꯃꯌꯥꯝꯅ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯏꯜ ꯄꯝ ꯂꯩꯕꯗꯣ ꯑꯗꯨꯃꯨꯛ ꯊꯤꯟꯕꯤꯔꯛꯄꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯅ ꯃꯣꯏꯒꯤ ꯒꯥꯔꯤ ꯇꯧꯔꯒ ꯀꯛꯆꯤꯡ ꯈꯨꯅꯧ ꯂꯝꯈꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁ ꯐꯪꯉꯦ ꯑꯦꯝꯕꯨꯂꯦꯟꯁ ꯐꯪꯉꯒ ꯑꯩꯈꯣꯏ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯜꯂꯦ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤꯕꯁꯦ ꯃꯤ ꯃꯁꯤꯡ 5ꯅꯤ ꯑꯩꯅ ꯅꯣꯡꯃꯩ ꯄꯥꯜꯂꯒ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯥꯏ ꯃꯅꯥꯛꯃꯨꯛ ꯌꯨꯝꯁꯦ ꯃꯩ ꯊꯥꯔꯝꯃꯤ ꯍꯥꯏꯅ ꯑꯩꯅ ꯂꯝꯕꯤꯗꯒꯤ ꯍꯥꯏꯗꯤ MLAꯗꯒꯤ ꯌꯨꯝꯗꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯥꯛꯄꯗ ꯑꯩꯅ ꯑꯩꯒꯤ ꯃꯄꯥꯗꯣ ꯌꯧꯔ ꯌꯦꯡꯉꯝꯃꯤ ꯑꯩꯈꯣꯏ ꯌꯨꯝ ꯗ꯭ꯋꯥꯏꯗꯣ ꯆꯥꯛꯑꯒ ꯂꯩꯔꯝꯃꯤ ꯈꯔ ꯆꯥꯛꯇꯕꯁꯨ ꯌꯥꯎꯍꯧꯋꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯩ ꯊꯥꯕꯗꯨꯗꯗꯤ ꯑꯌꯥꯝꯕ ꯃꯌꯥꯝ ꯄꯨꯂꯞ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯊꯥꯗꯕꯁꯨ ꯑꯗꯨꯕꯨꯗꯤ ꯄꯨꯂꯞ ꯆꯥꯎꯔꯛꯄꯗꯤ ꯑꯩꯅꯁꯨ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯄꯥꯜꯂꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔꯒꯤ ꯏꯕꯣꯛꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯃꯩ ꯆꯥꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯆꯥꯛꯏ ꯍꯥꯏꯗꯨꯁꯨ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯃꯩ ꯊꯥꯕꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏ ꯃꯌꯨꯝꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯩ ꯊꯥꯕꯁꯦ ꯃꯅꯨꯡꯗ ꯃꯩ ꯊꯥꯔꯝꯕꯗꯣ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯅꯨꯡꯗ ꯁꯤꯔꯦ ꯍꯥꯏꯕ ꯈꯛꯇ ꯑꯩꯁꯨ ꯔꯤꯝꯁꯇ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯂꯩꯔꯛꯄ ꯆꯥꯎꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧꯁꯤꯗ ꯍꯧꯖꯤꯛ ꯆꯪꯉꯒ ꯂꯩꯕꯗ ꯌꯥꯝ ꯁꯦꯞ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯝꯇ ꯀꯤꯕ ꯐꯥꯎꯔꯣꯏꯗ꯭ꯔꯥ ꯀꯃꯥꯏ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯒꯣꯔꯃꯦꯟꯅ ꯌꯨꯝ ꯁꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯔꯧꯗ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯦꯔꯧꯗ ꯋꯥꯒꯗꯕ ꯍꯥꯏꯕꯨ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯍꯥꯏꯅ ꯆꯦꯜꯂꯤꯗꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗꯨꯒꯤ ꯋꯥꯡꯃꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯆꯤꯡꯏ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯪꯕ ꯈꯔ ꯋꯥꯅ ꯊꯣꯛꯏ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯥꯝ ꯔꯟꯖꯤꯠꯄꯨ ꯑꯩꯈꯣꯏꯒꯤ MLA ꯑꯃ ꯑꯣꯏꯅ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯦꯔꯧꯗ ꯃꯌꯥꯝꯁꯦ ꯌꯨꯝ ꯁꯥꯗꯨꯅ ꯍꯥꯟꯅꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯨꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯑꯇꯣꯞꯄ ꯁꯦꯔꯧꯗ ꯇꯥꯔꯤꯕꯁꯦ ꯕꯦꯡꯒꯣꯂꯤ ꯇꯥꯏ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯏ ꯃꯈꯣꯏ ꯃꯔꯛꯇ ꯆꯦꯟꯅꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯣ ꯂꯩꯍꯧꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯌꯦꯅ ꯇꯥꯏ ꯁꯨꯝ ꯇꯥꯖꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯃꯣꯏꯁꯨ ꯆꯥꯕꯁꯦ ꯌꯥꯝꯅ ꯗꯨꯀꯥꯟ ꯍꯥꯡꯗꯕꯅꯤꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯆꯥꯕ ꯐꯪꯗꯦ ꯍꯥꯏꯕꯒꯤꯁꯨ ꯄꯥꯎ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯊꯝꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧꯗ ꯃꯇꯤꯛ ꯆꯥꯅ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯕꯗꯨ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯑꯩ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯚꯤꯛꯇꯣꯔꯤꯌꯥ ꯀꯧꯋꯦ ꯌꯨꯝꯅꯥꯛ ꯑꯩ ꯀꯩꯅꯣꯅ ꯑꯣꯏꯅꯥꯝ ꯑꯣꯏꯅ ꯍꯥꯏꯌꯦ ꯑꯩ ꯅꯨꯄꯥꯕꯨꯗꯤ ꯅꯥꯎꯔꯦꯝ ꯁ꯭ꯌꯥꯝ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈꯔꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯤꯈꯔꯦꯗꯤ ꯑꯩꯈꯣꯏꯁꯦ ꯁꯟꯗ꯭ꯌꯥꯒꯤ ꯑꯗꯨꯝ ꯆꯥꯛꯁꯦ ꯊꯣꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯁꯦ ꯈꯤꯇꯪ ꯉꯟꯅ ꯊꯣꯡꯁꯦꯅ ꯑꯗꯨꯒꯤꯗꯨꯗ ꯃꯣꯏꯒꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦꯕ ꯏꯔꯥꯡꯕꯨꯗꯤ ꯃꯣꯏ ꯇꯣꯔꯕꯨꯡꯗ ꯇꯧꯋꯦ ꯍꯥꯏꯕ ꯑꯃꯗꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯏꯔꯥꯡ ꯃꯆꯥ ꯇꯧꯕꯅ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯜꯂꯨꯗꯕꯅꯤꯅ ꯑꯗꯨꯝ ꯆꯦꯡ ꯆꯥꯛ ꯈꯞꯇꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯗꯅ ꯂꯩꯌꯦꯕ ꯑꯗꯨꯒꯗꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯣꯏ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯤꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨം ꯄꯨꯗꯨꯞ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯉꯩ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯒ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯦꯟꯊꯣꯛꯑꯦꯕ ꯆꯦꯜꯂꯤꯁꯤꯅ ꯀꯥꯏꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯣꯠꯄ ꯆꯦꯜꯂꯤꯕ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯒꯤ ꯑꯗꯨꯝ ꯍꯟꯖꯟꯕ ꯉꯝꯗꯦ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯟꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯆꯦꯟ ꯀꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯦ ꯃꯩ ꯂꯥꯛꯏꯕ ꯃꯩꯗꯣ ꯃꯨꯠꯊꯠꯂꯒ
ꯌꯥꯝ ꯀꯤꯅ ꯂꯣꯜꯂꯦ ꯑꯗꯨꯒ ꯊꯣꯛꯑꯒ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤꯅ ꯂꯣꯜꯂꯤ ꯃꯐꯝꯗꯨꯒ ꯌꯨꯝꯗꯨꯒ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯕꯅꯤ나 ꯑꯃꯨꯛꯇꯪꯗꯤ ꯆꯠꯁꯤꯔꯥ ꯀꯥꯏꯅꯒ ꯈꯜꯂꯒ ꯊꯣꯛꯄꯗꯀꯣ ꯃꯤ ꯃꯌꯥꯝ ꯀꯨꯇ꯭ꯔꯨꯛ ꯆꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯩ ꯃꯈꯣꯟ ꯈꯛꯇ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯊꯣꯛꯄꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯣꯡꯅꯥꯎ ꯀꯩꯅꯣꯗꯒꯤ ꯌꯦꯡꯀꯥꯟꯁꯤꯗ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯋꯥꯡꯃꯗꯅꯦꯀꯣ ꯑꯗꯩ ꯃꯩ ꯆꯥꯛꯄꯒꯤ ꯑꯗꯩ ꯒ꯭ꯌꯥꯁ ꯄꯣꯛꯈꯥꯏꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕꯁꯤꯗ ꯏꯁꯥꯁꯦ ꯂꯩ ꯉꯝꯗ꯭ꯔꯦꯕ ꯄꯥꯛ ꯄꯣꯛꯈꯥꯏꯗꯅ ꯇꯧꯕꯗꯒꯤꯗꯤ ꯑꯗꯨꯒ ꯂꯩ ꯉꯝꯗꯅ ꯑꯩꯈꯣꯏꯒꯤꯗꯨꯕꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯩ ꯊꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏꯒꯤ ꯃꯩꯉꯥꯟ ꯆꯥꯛꯄꯒꯤ ꯃꯉꯥꯟ ꯑꯗꯒꯤꯗꯤ ꯒ꯭ꯌꯥꯁ ꯄꯣꯛꯈꯥꯏꯕꯒꯤ ꯃꯈꯣꯟ ꯑꯗꯩ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯗ ꯑꯗꯨꯝ ꯎꯔꯦ ꯑꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯊꯨꯀꯠꯄ ꯑꯃꯒ ꯄꯥꯈꯠꯄ ꯑꯃꯒꯅ ꯏꯁꯥꯁꯦ ꯑꯃꯒ ꯑꯗꯨꯝ ꯃꯊꯟꯇ ꯈꯣꯡꯁꯨ ꯊꯥꯡꯕ ꯉꯝꯗꯕꯩ ꯅꯤꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯣꯜꯂꯦ ꯆꯥꯛꯁꯨ ꯆꯥꯗꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯤꯃꯟꯗꯅ ꯑꯗꯩ ꯌꯨꯝꯗꯁꯨ ꯆꯪꯕ ꯉꯝꯗꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏꯁꯦ ꯂꯧꯊꯣꯛꯄꯤꯕ ꯂꯥꯛꯑꯦꯅ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯐꯔꯦꯗ ꯑꯩꯗꯤ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛꯄ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎ ꯑꯩꯈꯣꯏ ꯌꯨꯝꯁꯤꯁꯨ ꯁꯣꯏꯗꯅꯗꯤ ꯃꯣꯏꯅ ꯀꯟꯕꯤꯒꯅꯤ ꯀꯥꯏꯅꯒ ꯈꯟꯖꯔꯀꯥꯟꯁꯤꯗꯀꯣ ꯑꯩ ꯁꯣꯗꯤ ꯂꯣꯜꯂꯝꯃꯦꯕ ꯌꯨꯝꯁꯦ ꯑꯁ ꯑꯩ ꯌꯨꯝꯁꯤꯗ ꯑꯩꯗꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯄꯕꯨ ꯑꯃꯠꯇ ꯄꯨꯊꯣꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯆꯦꯟꯊꯣꯔꯛꯄ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯆꯦꯟꯊꯣꯔꯛꯑꯃꯤꯅ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯂꯥꯛꯀꯥꯟꯁꯤꯗ ꯑꯥꯔꯃꯤ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯩ ꯑꯍꯟ ꯑꯁꯣꯟ ꯑꯅꯥꯁꯤꯡ ꯍꯥꯟꯅ ꯆꯠꯂꯣꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯍꯜꯂꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯀꯥꯟꯁꯤꯗ ꯂꯝꯕꯤꯁꯤꯗꯀꯣ ꯒꯥꯔꯤꯒꯤ ꯀꯩꯅꯣ ꯌꯧꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤꯁꯦ ꯄꯨꯔꯥ ꯉꯥꯔꯤ ꯅꯝꯃ ꯀꯤꯔꯤꯛ ꯏꯟꯅꯔꯒ ꯇꯣꯡꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯂꯣꯝ ꯊꯣꯛꯄꯗ ꯃꯥꯟꯗꯣꯞ ꯂꯩꯀꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯨꯗꯩ ꯊꯣꯛꯂꯛꯄꯗ ꯑꯗꯩ ꯃꯩꯁꯦ ꯉꯔꯪ ꯆꯥꯛꯑꯀꯥꯟꯗ ꯁꯤꯕꯥꯏꯁꯤꯡꯁꯤꯅ ꯂꯦꯞꯄ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯃꯨꯛ ꯇꯧꯗꯪꯒꯦ ꯃꯨꯔꯇꯤꯒꯤ ꯇꯥꯏꯞꯇ ꯂꯦꯞꯄ ꯎꯕꯗ ꯊꯋꯥꯏꯗ ꯌꯥꯝ ꯆꯥꯛꯑꯦꯕ ꯇꯧꯐꯝꯁꯨ ꯈꯪꯗꯕꯗꯣ ꯃꯣꯏ ꯄꯨꯊꯣꯛꯄꯗꯨꯗ ꯌꯥꯎꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯅꯦ ꯍꯥꯏꯒꯨꯝꯁꯨ ꯇꯧꯋꯦꯕ ꯁꯥꯔꯃꯩꯐꯜꯒꯤ ꯑꯗꯨꯗ ꯄꯨꯕꯤꯔꯒꯁꯨ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯟꯁꯤꯁꯤꯗ ꯅꯪ ꯄꯣꯛꯈꯤꯗꯃꯗꯤ ꯀꯥꯎ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯑꯗꯨꯒꯤꯗꯨꯗ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯐꯔꯦꯀꯣ ꯑꯩꯈꯣꯏꯁꯦꯅ ꯈꯜꯂꯀꯥꯟꯗ ꯁꯣꯔ ꯍꯣꯟꯗꯣꯛꯑꯦꯅ ꯈꯜꯂꯀꯥꯟꯁꯤꯗ ꯃꯤꯅꯠ 5 ꯐꯥꯗꯦꯕ ꯍꯦꯛꯇ ꯃꯣꯏꯁꯦ ꯊꯣꯡꯁꯦ ꯐꯛꯀꯥꯏꯔ ꯆꯪꯉꯛꯑꯦꯕ ꯃꯣꯏꯒꯤ ꯃꯣꯞ ꯁꯥꯒꯠꯂꯤ ꯃꯤꯁꯤꯡꯗꯨꯅ ꯊꯣꯡ ꯐꯛꯀꯥꯏꯔ ꯆꯪꯉꯛꯄꯁꯤꯗ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗꯣ ꯗꯣꯂꯥꯟ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯊꯛ ꯀꯥꯈꯠꯈ꯭ꯔꯦ ꯑꯩꯅ ꯏꯆꯥꯅ ꯑꯩꯈꯣই ꯃꯤ 5 ꯇꯔꯨꯛꯁꯦ ꯀꯥꯈꯠꯄꯁꯦ ꯉꯝꯅ ꯀꯤꯕꯅ ꯊꯛ ꯅꯤꯛꯇꯅ ꯀꯥꯈꯠꯄꯁꯦ ꯈꯣꯡꯁꯦ ꯊꯥꯡꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯃꯣꯏꯒꯤ ꯆꯪꯉꯛꯏꯕ ꯃꯤꯁꯤꯡ ꯃꯊꯛꯇ ꯈꯔ ꯇꯥꯡꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤꯅ ꯑꯩ ꯃꯤꯠ ꯃꯄꯥꯟꯁꯤꯗ ꯀꯣꯠꯈꯤꯕꯨ ꯇꯧꯏ ꯈꯨꯗꯣꯝꯕꯤꯗꯨꯅꯀꯣ ꯊꯣꯛꯑꯣꯅ ꯑꯗꯒꯤ ꯑꯔꯩꯕ ꯆꯤꯌꯔ ꯇꯦꯕꯜ ꯂꯩꯔꯝꯕꯁꯤꯡꯗꯨ ꯃꯣꯏꯅ ꯄꯥꯎ ꯊꯨꯒꯥꯏꯔꯦ ꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏ ꯊꯣꯛꯇꯣꯏꯅꯣ ꯑꯩꯁꯤꯕꯨꯅ ꯈꯜꯂꯦ ꯑꯩꯗꯤ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯤꯠ ꯃꯥꯡꯁꯤꯗ ꯃꯣꯏꯅ ꯂꯦꯞꯁꯜꯂꯕ ꯑꯩꯁꯦ ꯀꯗꯥꯏꯗ ꯊꯣꯛꯇꯣꯏ ꯁꯨꯃꯥꯏꯅ ꯌꯦꯡꯊꯣꯛꯀꯥꯟꯗꯗꯤ ꯍꯦꯛꯇ ꯊꯣꯡꯖꯤꯟꯁꯤꯗ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯂꯦꯞꯄꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯂꯦꯞꯄꯁꯤꯗ ꯑꯩꯁꯦ ꯅꯥꯀꯟ ꯌꯦꯠꯂꯣꯝ ꯂꯩꯀꯥꯟꯁꯤꯗ ꯅꯥꯀꯟ ꯌꯦꯠꯂꯣꯝꯗ ꯊꯣꯡ ꯈꯔ ꯄꯥꯜꯂꯝꯃꯦ ꯊꯣꯡ ꯈꯔ ꯄꯥꯟꯕꯗꯨꯗ ꯑꯩꯅ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯂꯩꯐꯝꯗꯨꯗ ꯑꯩ ꯁꯣꯝꯁꯦ ꯀꯤꯃꯟꯒꯤ ꯅꯥꯀꯟ ꯄꯥꯟꯕ ꯊꯣꯡꯗꯨꯗ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯒꯦ ꯈꯟꯕꯩ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯃꯤ 5 ꯇꯔꯨꯛꯁꯦ ꯊꯣꯡ ꯅꯥꯀꯟ ꯊꯣꯛꯑꯀꯥꯟꯁꯤꯗ ꯋꯥꯁꯔꯨꯝ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯅꯥꯀꯟꯗ ꯋꯥꯁꯔꯨꯝ ꯂꯩꯔꯝꯕꯗꯣ ꯋꯥꯁꯔꯨꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤ 3 ꯏꯆꯦ ꯑꯃꯅꯦ ꯑꯩꯅꯦ ꯑꯗꯒꯤꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯅꯦ ꯑꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯋꯥꯁꯔꯨꯝ ꯑꯃꯗꯅ ꯃꯣꯏ 4-5 ꯄꯨꯂꯞ ꯂꯣꯜꯂꯦ ꯋꯥꯁꯔꯨꯝ ꯃꯅꯨꯡꯁꯤꯗ ꯄꯨꯔꯥ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯑꯩꯈꯣꯏꯁꯦ ꯃꯩꯁꯨ ꯃꯣꯏꯗꯨꯗ ꯋꯥꯁꯔꯨꯝ ꯅꯥꯀꯟ ꯊꯣꯡ ꯄꯥꯜꯂꯝꯕꯒꯤ ꯃꯩꯁꯤꯁꯨ ꯑꯗꯥꯏꯗ ꯄꯥꯜꯂꯝꯕꯒꯤ ꯃꯩꯁꯦ ꯃꯨꯊꯠꯂꯒ ꯋꯥꯅ ꯈꯥꯡꯉꯦ ꯑꯗꯨꯃ ꯑꯗꯨꯒ ꯃꯤ ꯀꯧꯊꯣꯔꯛꯑꯀꯥꯟꯗ ꯀꯣꯟꯅꯗꯤ ꯐꯣꯟ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯨꯒꯤ ꯈꯪꯅꯕ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯍꯟꯈ꯭ꯔꯦ ꯑꯥꯔꯃꯤꯅ ꯂꯧꯊꯣꯛꯄ ꯂꯥꯛꯑꯣꯅ ꯑꯗꯣ ꯃꯣꯏ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯗ ꯊꯣꯛꯂꯛꯑꯦꯕ ꯑꯩꯍꯥꯛꯀ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯣ ꯑꯗꯨꯒ ꯂꯥꯁꯇ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯗꯁꯨ ꯏꯁꯥꯁꯦ ꯑꯃꯨꯛꯀ ꯊꯛꯀꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯏꯇꯥꯎ ꯇꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗꯕꯗꯣ ꯇꯧꯋꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯃꯣꯏꯒꯤ ꯍꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕꯗꯣ ꯍꯣꯜ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯊꯝꯃ ꯃꯇꯨꯡ ꯍꯣꯜ ꯃꯅꯨꯡꯗꯨꯗꯅꯤ ꯃꯣꯏꯅ ꯆꯪꯉꯒ ꯍꯦꯛꯇ ꯑꯗꯨ ꯌꯥꯝꯅ ꯑꯍꯟꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯉꯣꯟꯗ ꯃꯤꯠ ꯃꯅꯥꯛꯇ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯛꯏꯗꯣ ꯆꯍꯤ ꯃꯣꯏꯅ ꯁꯨꯔꯕ ꯆꯍꯤ 12 12 ꯁꯨꯃꯥꯏꯅ ꯁꯨꯔꯝꯒꯗ꯭ꯔꯥ 10ꯒꯤ ꯃꯌꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯌꯦꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯒ ꯃꯄꯥꯟꯗꯗꯤ ꯍꯦꯛꯇ ꯃꯤꯁꯦ ꯃꯄꯥꯟꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛ ꯌꯦꯡꯀꯥꯟꯁꯤꯗꯅꯦ ꯃꯤꯁꯦ ꯈꯨꯌꯥꯝ ꯑꯃꯅꯦ ꯃꯄꯥꯟꯗ ꯂꯦꯞꯄꯤꯗꯨꯅ ꯃꯅꯨꯡꯗꯗꯤ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯃꯤꯒꯤ ꯐꯨꯔꯝꯕꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯩꯅ ꯃꯁꯛ ꯈꯪꯕꯀꯣ ꯐꯨꯕꯩ ꯒ꯭ꯔꯤꯟ ꯀꯥꯕꯁꯦ ꯎꯏꯌꯦꯕ ꯑꯩꯅ ꯃꯣꯏꯒꯤ ꯐꯨꯔꯝꯃꯒ ꯑꯩꯈꯣꯏ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯗ ꯂꯧꯊꯣꯛꯄꯒꯤ ꯃꯣꯏꯅ ꯊꯣꯛꯂꯛꯄꯗꯣ ꯑꯗꯣ ꯑꯉꯥꯡ ꯑꯗꯒꯤꯗꯤ ꯑꯍꯟꯁꯨ ꯃꯈꯣꯡ ꯁꯦꯛꯑꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯐꯨꯕꯤꯔꯝꯗ꯭ꯔꯦꯕ ꯃꯣꯏꯅ ꯊꯣꯛꯑꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯕꯨꯁꯨ ꯌꯥꯝ ꯀꯤꯌꯦ ꯑꯩꯁꯦ ꯊꯛ ꯅꯤꯛꯑꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯅ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯄꯤꯁ ꯒ꯭ꯔꯥꯎꯟ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯁꯦ ꯄꯨꯊꯣꯛꯄꯤꯔꯦ ꯃꯣꯏ ꯒꯥꯔꯤꯗꯨꯗ ꯄꯨꯊꯣꯔꯒ ꯑꯩꯈꯣꯏꯁꯦ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯀꯔꯤꯝ ꯐꯪꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩ ꯅꯨꯄꯥꯁꯨ ꯀꯣꯟꯅ ꯃꯣꯏ ꯄꯨꯊꯣꯛꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯗꯁꯨ ꯃꯣꯏꯅ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯊꯣꯝꯃꯛꯑꯦꯕ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤ ꯇ꯭ꯔꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯅ ꯃꯣꯏ ꯎꯕꯥꯛꯅ ꯈꯥꯖꯤꯟꯕꯒꯤ ꯄꯥꯟꯗꯕꯅꯦꯕ ꯑꯗꯨꯒ ꯂꯤꯛꯂꯤ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯤꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯅꯨꯃꯤꯠꯁꯤꯒꯤꯁꯨ ꯑꯃꯨꯛ
ꯇꯥꯡ 4 ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯅꯣꯡꯉꯥꯟꯕ ꯑꯗꯨꯒꯤꯁꯨ ꯅꯨꯡꯗꯥꯡꯁꯤꯗ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯇꯅ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯑꯍꯤꯡꯒ ꯑꯩꯈꯣꯏ ꯇꯨꯝꯗꯦ ꯃꯤꯅꯤꯁꯤꯀꯦꯇꯔꯗꯤ ꯑꯗꯨꯗꯗꯤ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯤꯕꯅ ꯑꯗꯨ ꯁꯣꯔ ꯍꯣꯜꯂꯦꯔ ꯍꯣꯟꯗꯔ ꯈꯪꯗꯦ ꯑꯩꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯁꯤ ꯈꯨꯑꯅꯤꯗ ꯀꯂꯥꯛ ꯇꯛ ꯅꯤꯛꯇꯅꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯤꯅꯩ ꯑꯗꯨꯒ ꯐꯝꯕꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯂꯦꯞꯈꯠꯀꯅꯨ ꯐꯝꯗꯧ ꯍꯤꯞꯊꯧꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯅꯣ ꯅꯣꯡꯉꯥꯟꯕ ꯅꯨꯡꯗꯥꯡꯗꯁꯨ ꯑꯌꯨꯛꯇꯁꯨ ꯃꯥꯜꯂꯦꯀꯣ ꯀꯀꯥ ꯅꯣꯡꯃꯩ ꯀꯥꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯀꯥꯞꯄꯦ ꯑꯗꯨꯒ ꯑꯍꯤꯡꯗ ꯃꯣꯏꯒꯤ ꯀꯔꯤ ꯁꯤꯕꯥꯏꯅꯣꯗꯤ ꯈꯪꯗꯦꯕꯀோ ꯃꯣꯏ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯤꯕꯥꯏꯁꯤꯡꯗꯨ ꯂꯩꯅ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯏꯅꯦꯕ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯁꯨ ꯑꯃꯈꯛ ꯃꯤ ꯌꯥꯝꯃꯟꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗꯦꯕ ꯇꯣꯏꯂꯦꯠ ꯋꯥꯁꯔꯨꯝ ꯀꯩꯀꯥꯗꯨꯁꯨ ꯌꯥꯝꯅ ꯍꯥꯏꯕ ꯄꯟꯕ ꯍꯪꯒꯣꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯦꯕ ꯃꯌꯥꯝꯗꯨꯅ ꯀꯩꯅꯣ ꯇꯧꯁꯜꯂꯕꯅꯤ나 ꯌꯥꯝ ꯋꯥꯅ ꯇꯥꯡ 4ꯒꯤ ꯑꯌꯨꯛꯐꯥꯎ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯨ ꯆꯥꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯅꯨꯡꯗꯥꯡꯗꯩ ꯍꯨꯝꯅꯤꯗꯩꯔ ꯆꯥꯛ ꯈꯛꯇꯪ ꯆꯥꯕ ꯐꯪꯉꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯀꯦꯟꯇꯤꯟꯗ ꯀꯩꯀꯩ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯁꯨ ꯍꯦꯛꯇ ꯅꯪꯍꯧꯗꯦꯕ ꯃꯤ ꯌꯥꯝꯕꯅꯤꯅ ꯂꯧꯕ ꯆꯥꯛꯇꯨꯗꯤ ꯀꯃꯥꯏ ꯆꯥꯏ ꯑꯁ ꯆꯥꯛ ꯑꯍꯥꯟꯕꯒꯤ ꯆꯥꯕꯗꯣ ꯗꯁꯕꯤꯟꯗꯒꯤꯅꯦ ꯆꯦꯔꯪꯁꯦ ꯂꯧꯊꯣꯛꯑꯦꯕꯀꯣ ꯌꯥꯝ ꯇꯨꯀꯠꯆꯩ ꯗꯁꯕꯤꯟꯗꯁꯦ ꯈꯟꯕꯤꯔꯣ ꯑꯗꯨꯗꯤ ꯆꯦꯔꯪꯗꯨꯗ ꯐꯪꯅꯕꯅ ꯁꯤꯌꯦꯗ ꯑꯗꯨꯒꯅꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯃꯇꯩ ꯃꯅꯥꯎ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯏꯔꯨ ꯂꯨꯖꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯏꯔꯨꯁꯨ ꯂꯨꯖꯗꯦ ꯆꯤꯟꯁꯨ ꯁꯦꯡꯗꯦ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯨꯒ ꯆꯥꯛ ꯈꯤꯇꯪꯗꯣ ꯑꯗꯣ ꯆꯦꯔꯪ ꯃꯆꯥ ꯑꯃꯗ ꯗꯁꯕꯤꯟꯗ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝꯁꯦ ꯏꯟꯖꯥꯡꯁꯨ ꯌꯥꯎꯗꯦ ꯆꯒꯪꯗꯨꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁ ꯀꯩꯅꯣ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯅꯦ ꯆꯥꯔꯤꯗꯨ ꯃꯉꯥꯏꯔꯦ ꯁꯤꯗꯅꯕ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛꯇꯨꯁꯨ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯅꯣꯡꯉꯥꯟꯕꯒꯤꯁꯨ ꯆꯥꯛ ꯆꯥ ꯐꯪꯗ꯭ꯔꯦ ꯑꯗꯒꯤ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯃꯤꯅ ꯇꯟ ꯀꯩꯀꯥꯗꯤ ꯄꯤꯔꯛꯄ ꯃꯤꯅ ꯌꯦꯜꯂꯛꯄꯗꯣ ꯇꯟ ꯑꯃꯈꯛ ꯐꯪꯍꯧꯋꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯦꯅ ꯈꯟꯗꯣꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯂꯩꯕꯗꯨꯁꯨ ꯑꯩ ꯏꯀꯥꯏ ꯏꯈꯪꯗꯉꯩ ꯅꯤꯔꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯁꯨ ꯏꯆꯥ ꯑꯗꯨꯗꯪ ꯈꯤꯇꯪ ꯆꯥꯖꯔꯒꯗꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁ ꯑꯥꯔꯃꯤꯅꯗꯤ ꯄꯤꯔꯛꯑꯦ ꯃꯣꯏꯒꯤꯗꯨꯗꯒꯤ ꯄ꯭ꯂꯥꯎ ꯀꯩꯅꯣ ꯃꯌꯣꯝ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯗ ꯈꯔ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯆꯠꯐꯝ ꯑꯣꯏꯅ ꯆꯥꯛꯈꯣꯝ ꯑꯃꯃꯝꯗꯤ ꯆꯥꯁꯦꯅ ꯍꯥꯏꯔꯒ ꯄꯤꯁꯦ ꯇꯥꯈꯤꯕ ꯈꯪꯍꯧ ꯋꯥꯈꯜ ꯄꯥꯈꯠꯄꯒ ꯊꯨꯛꯀꯠꯄꯒ ꯑꯗꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯥꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯇꯔꯪ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯁꯤꯗ ꯅꯣꯏ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯪ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯕꯦꯡꯛꯇꯒꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯂꯧꯊꯣꯛꯈꯤꯕ꯭ꯔꯥ ꯑꯩ ꯁꯨꯝ ꯄꯩꯁꯥ ꯈꯔ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯈꯪꯅꯤꯡꯖꯪꯉꯛꯑꯦꯕ ꯕꯦꯡꯛꯇꯒꯤ ꯂꯨꯄꯥ 1,94,000 ꯂꯧꯊꯣꯛꯑꯒ ꯎꯄꯨ ꯃꯅꯨꯡꯗ ꯑꯩꯅ ꯆꯦꯅ ꯌꯣꯝꯃꯒ ꯊꯅꯝꯕꯅꯦꯕꯀோ ꯑꯗꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯁꯤꯡꯕꯗꯩꯗꯤ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯈꯣꯡ ꯑꯅꯤꯗꯤ ꯅꯦꯛꯑꯒ ꯑꯃꯈꯛ ꯑꯉꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯏꯁꯥ ꯂꯦꯛꯊꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ ꯁꯣꯔꯁꯨ ꯍꯣꯟꯕ ꯌꯥꯝ ꯋꯥꯔꯕ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯂꯦꯛꯊꯕꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯑꯩ ꯅꯨꯄꯥꯁꯤꯅ ꯃꯣꯏꯒꯤ ꯗꯣꯛꯇꯔ ꯈꯔ ꯂꯩꯃꯤꯟ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯃꯣꯏ ꯂꯩꯌꯦꯅꯅꯦ ꯑꯗꯨꯗ ꯄꯨꯕꯤꯔꯦꯕ ꯑꯩꯁꯦ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯕꯅꯤ ꯏꯁꯥꯁꯦ ꯑꯃꯨꯛꯀ ꯋꯥꯈꯜ ꯀꯩꯅꯣꯝꯈꯛ ꯇꯧꯈꯤꯗꯅ ꯑꯗꯩ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯆꯥꯛꯄꯅꯦ ꯑꯩꯗꯤ ꯂꯧꯊꯣꯛꯇꯕꯅ ꯄꯩꯁꯥ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯝ ꯂꯦꯛꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯑꯩ ꯏꯁꯥꯁꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯕꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯕꯗꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯣꯛꯑꯝꯗꯥꯏꯒꯤꯗꯨꯁꯨ ꯑꯁ ꯏꯁꯤꯡꯁꯨ ꯂꯩꯌꯦꯕꯀꯣ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯂꯩꯅꯤꯡꯉꯥꯏ ꯐꯪꯗꯗꯅꯅꯦ ꯃꯣꯏꯅꯅꯦ ꯏꯁꯤꯡ ꯄꯨꯔꯛꯏꯗꯣ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯁꯤꯟꯇꯦꯛꯁꯇꯒꯤ ꯏꯁꯤꯡꯁꯦ ꯀꯜꯂꯒ ꯑꯗꯨꯝ ꯊꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯛꯑꯦꯕꯀꯣ ꯑꯗꯨ ꯈꯅꯥꯎ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯝꯗꯥꯏꯒꯤ ꯇꯥꯡ 7-9 ꯑꯣꯏꯔꯝꯒꯅꯤ ꯀꯀꯥ ꯑꯗꯨꯗꯗꯤ ꯈꯔ ꯐꯪꯉꯦꯕꯀꯣ ꯑꯗꯨꯗꯗꯤꯀꯣ ꯑꯗꯨ ꯄꯨꯈꯝꯁꯨ ꯌꯦꯜꯂꯦꯕ ꯑꯗꯨꯗꯗꯤ ꯃꯣꯏꯅ ꯄꯨꯈꯝꯗ ꯄꯤꯕ ꯍꯧꯋꯦꯕ ꯑꯗꯨꯕꯨ ꯅꯨꯃꯤꯠ 4-5ꯗꯤ ꯄꯨꯈꯝꯁꯨ ꯐꯪꯗꯦ ꯆꯥꯛꯁꯨ ꯆꯥꯕꯁꯨ ꯐꯪꯗꯦ ꯑꯗꯒꯤ ꯏꯁꯤꯡꯁꯨ ꯐꯪꯗꯦ ꯏꯔꯨ ꯂꯨꯖꯅꯤꯡꯉꯥꯏꯁꯨ ꯐꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯂꯦꯇ꯭ꯔꯤꯟ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯏꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯨꯗꯒꯤꯀꯣ ꯃꯤꯅꯅꯦ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯦꯅꯤꯇꯔꯤ ꯂꯦꯇ꯭ꯔꯤꯟꯒꯤ ꯇꯥꯏꯞꯇꯒ ꯁꯥꯏꯌꯦꯕꯀꯣ ꯃꯣꯏꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕꯅꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯔꯦ ꯑꯥꯗ ꯑꯗꯨꯝ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯕꯁꯤꯡꯗꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯗꯤ ꯈꯣꯡꯍꯥꯝ ꯈꯨꯂꯥꯝ ꯀꯔꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯁꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯅꯕ
ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯂꯦꯇ꯭ꯔꯤꯟꯗ ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯣꯛꯑꯅꯤ ꯑꯗꯩ ꯈꯣꯡ ꯍꯥꯝꯕꯁꯨ ꯑꯗꯨꯝ ꯍꯥꯝꯃꯅꯤ ꯑꯗꯣ ꯏꯁꯤꯡ ꯂꯩꯇꯕꯅꯤ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯇꯣꯏꯂꯦꯠ ꯋꯥꯁꯔꯨꯝꯗꯨꯕꯨꯗꯤ ꯃꯣꯏꯒꯤ ꯕꯤꯜꯗꯤꯡꯗꯨꯗꯕꯨꯗꯤ ꯑꯦꯇꯦꯁ ꯇꯧꯔꯒ ꯌꯥꯎꯔꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯝ ꯅꯝꯊꯤꯗꯅꯀꯣ ꯑꯗꯨꯒ ꯅꯨꯄꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯅꯤꯡꯕꯃꯛꯇ ꯑꯣꯏꯔꯣ ꯀꯔꯤ ꯁꯨꯡꯐꯝ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯏꯔꯨꯖꯗꯣꯏꯅꯣ ꯂꯨꯖꯗ꯭ꯔꯦ ꯑꯗꯨꯒ ꯆꯤꯟ ꯁꯦꯡꯅꯕꯒꯤꯁꯨ ꯀꯣꯟꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯀꯥꯟꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯑꯝꯗꯥꯏꯒꯤ ꯇꯥꯡ 7ꯂ 9ꯂ ꯏꯆꯞ ꯆꯥꯕꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯗꯕꯨꯗꯤ ꯃꯣꯏ ꯀꯦꯟꯇꯤꯟꯗ ꯌꯣꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯩ ꯉꯥꯛꯇ ꯑꯗꯨꯗꯨꯅ ꯂꯩꯇꯕꯩ ꯉꯥꯛꯇꯅꯤꯅ ꯀꯩꯅꯣ ꯇꯧꯔꯛꯇꯦ ꯑꯩ ꯆꯤꯟꯁꯨ ꯀꯩꯅꯣꯇꯪ ꯑꯩꯗꯤ ꯇꯥꯡ 7ꯂ 9ꯂ ꯑꯗꯨꯗ ꯆꯤꯟ ꯁꯦꯡꯉꯦ ꯂꯩꯈꯦꯠ ꯂꯩꯇꯦ ꯂꯩꯈꯦꯠ ꯈꯦꯠꯇꯦ ꯏꯔꯨꯁꯨ ꯂꯨꯖꯗꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯅ ꯑꯩ ꯏꯔꯨꯖꯔꯝꯅꯤ ꯊꯥꯖꯗꯦ ꯇꯉꯥꯏ ꯐꯗꯅ ꯂꯨꯖꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅꯤ ꯈꯛꯀ ꯄꯨꯈ꯭ꯔꯤ ꯃꯣꯏ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯐꯤꯔꯣꯟ ꯀꯩꯀꯥ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯌꯥꯝꯕꯅ ꯏꯔꯨꯖꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕ ꯐꯪꯗꯦ ꯍꯣꯏ ꯄꯨꯊꯣꯛꯄꯤꯔꯛꯄꯗꯨꯃꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤꯗꯣ ꯑꯗꯨꯗꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯃ ꯂꯩꯅ ꯀꯩꯒꯤꯗꯃꯛꯇ ꯃꯣꯛꯀꯤ ꯃꯤꯗꯨꯅ ꯃꯣꯏꯒꯤ ꯁꯦꯞ ꯑꯣꯏꯒꯗꯕ ꯖꯒꯥꯅꯦꯅ ꯂꯩꯕ ꯃꯐꯝꯗꯣ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯊ꯭ꯔꯤꯇꯟ ꯍꯥꯏꯕꯗꯤ ꯃꯣꯏ ꯆꯪꯉꯛꯑꯒ ꯑꯗꯩ ꯊꯨꯒꯥꯏꯗꯅ ꯊꯨꯗꯦꯛꯇꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛ ꯑꯣꯟ ꯇꯧꯗꯅ ꯃꯤ ꯐꯨꯗꯅ ꯇꯧꯕꯤꯔꯝꯕꯗꯣ ꯃꯣꯏ ꯂꯩꯅ ꯃꯣꯏꯅ ꯀꯟꯕꯤꯔꯕꯅꯦ ꯊꯣꯛꯂꯛꯀꯥꯟꯗ ꯃꯣꯏꯅ ꯀꯩꯝꯇ ꯇꯧꯕꯤꯗꯕꯗꯣ ꯑꯗꯨꯃꯇꯪ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯑꯗꯨ ꯃꯐꯝꯗꯨꯗ ꯌꯥꯝꯅ ꯂꯩꯇꯕꯒꯤꯔ ꯅꯠꯇ꯭ꯔ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯒ ꯊꯝꯃꯤꯕ ꯁꯥꯐꯒꯅꯤꯅ ꯊꯝꯃꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯋꯥꯁꯔꯨꯝꯗ ꯂꯣꯠꯇꯅ ꯁꯤꯗꯩꯁꯤꯗ ꯐꯨꯕꯤꯗꯅ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯄꯦꯟꯗꯦ ꯌꯥꯝꯅ ꯑꯗꯨꯕꯨ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯥꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯐꯨꯕ ꯆꯩꯕ ꯀꯩꯀꯥꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯃꯤꯡ ꯇꯣꯡꯕ꯭ꯔꯝ ꯁꯣꯚꯥ ꯑꯩ ꯁꯣꯚꯥ ꯀꯧꯖꯩ ꯑꯗꯨꯒ ꯂꯩꯐꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯈꯨꯒꯥ ꯇꯝꯄꯥꯛ ꯍꯤꯡꯒꯣꯜ ꯃꯔꯨꯞ ꯃꯤꯇꯩ ꯂꯩꯀꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯖꯕꯅꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯂꯕ ꯍꯤꯡꯖꯥ ꯌꯩꯇꯝꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯁꯖꯠꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯟꯗꯛꯀꯤ ꯃꯈꯣꯏꯅ ꯇꯧꯕꯁꯤ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯗꯤꯃꯥꯟ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯔꯕꯁꯨ ꯁꯔꯀꯥꯔꯒ ꯃꯈꯣꯏꯒ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯕు ꯄ꯭ꯔꯖꯥꯗ ꯃꯤꯇꯩꯁꯤꯡꯗ ꯑꯇꯝꯅꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯥꯝꯁꯤ ꯍꯥꯏꯗꯤ ꯍꯥꯏꯅꯩ ꯀꯤꯗꯤ ꯀꯤꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯔꯥꯡꯁꯦ ꯀꯥꯡꯂꯨꯞꯀꯤ ꯃꯥꯟꯗꯕ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯥꯏꯟꯁꯨ ꯃꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯔꯥꯡ ꯑꯃ ꯃꯈꯣꯏ ꯁꯥꯒꯠꯂꯒ ꯁꯦꯝ ꯁꯥꯔꯒ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ इखंग खंगदना मखोइना रैली चटकनी हाइबमा हाइरे पीस रैली नि चटकदुइसे सोलिटरी हाइबा रैली से चटकनी अदो मयाम ना हाइने नुमिसिदी दुकान थोकपा दे बाजार कैथेन थोकपा कनामता थोंगनबिगनु अना हाइरे हाइरे कांसिदा मागी मागी मयुमदा लेनरे मितै सिंगसिउ अदो ट्राइबल सिंगदी करम तौरिबनोदी खंगदे मखोइ मनुंगदा हाना सजेशन सेमगा मोइगी प्लान लेगिब्रा करी लेबनोदी खंगदे मखोइ अखोइदा युमलो नरगा लेमिनरिबा मखोइना फाउदा अखोइदा वाफम अमबाउ थमदे अखोइसु हौमु मु हानागुमना थौदो कया थोखरे इरांग कया थोखरे अदुबु कुकी अमसुंग पाइते अचौ इरांग थोखरे थोखरबा मतमदुसु तसेंगना मिते अखोइदा अतमनना सिंगनबा करिसु लेगिदे अदुगा अखोइ सोकनी नत्रगा मखोइ मितेइनी अदुनी अदानी सोकपे यादे हाइबगी मखोइगी चिंदगी खरगा फंगबसु लै मतमदुदा मितेइसिंगसे अकी तुजुंगबसे कया सुपोकनदे अदुबु हंतकीसिदी अखोइ खरदि चिंगनबगुम तौई मरमदी मखोइना तौरिबसी ममांग हाइरिबि इरांगसि थोक्तिङि ममांगदा मोइना तौरिबा मवोंग मतौ अदुगा मखोइगी निम्फु अखोइना भाबना साजिलकांदा उबदा अखोइदा ओंझिलकदव मानबा अदुगा हाइरिबा डिमांडसि तसेंगनारगा मितैगी मितैसिंगना थांगतबा डिमांड अमगी मायोक्ता चथबा मानबा अदुगा मितैना मखोइबु ओटपीरे हाइबगी पोट मानबा वही वाता खरा खरा अखोइनादि ताबा फंगी अदुबु अदुसु अखोइना खल्ली अखोइदि कैसु तौरोइदा अखोइददि मितैददि डायरेक्ट तौकदव लेते हाइदना खल्ली सरकार मखोइ तौनजगदबनि हान अदुबु लाइबक थीबदि हाइरिबा नुमिसिमक्तदा करम तौरगे हाइबदा अखोइ मयामसे चिबोन तुमिन
ꯃꯤꯁꯤꯡꯁꯦ ꯂꯩꯅꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯁ꯭ꯋꯥꯏ ꯇꯥꯁꯤꯜꯂꯛꯄ ꯀꯥꯟꯁꯤꯗ ꯏꯔꯥꯡꯁꯤ ꯂꯩꯔꯦ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯦ ꯀꯗꯥꯏꯗꯅꯣ ꯇꯨꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯁꯥꯏꯁꯤꯗ ꯎꯪꯈꯠꯅꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯗꯨꯐꯥꯎꯗ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯃꯤꯇꯩꯁꯤꯡꯁꯦ ꯃꯣꯏ ꯔꯦꯂꯤ ꯆꯠꯄ ꯃꯁꯤꯟ ꯑꯗꯨꯝ ꯇꯧꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯁꯟꯙꯥꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯤ ꯄꯥꯏꯇꯦ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯒ ꯍꯦꯛ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯅꯤ ꯃꯥꯅ ꯍꯥꯏ ꯀꯧꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯗ ꯇꯥꯁꯣꯕꯥ ꯅꯪ ꯑꯝꯇ ꯊꯣꯔꯛꯎꯅꯦ ꯍꯥꯏ ꯑꯩꯁꯤ ꯊꯣꯏ ꯀꯩꯗꯧꯔꯦ ꯑꯁ ꯉꯁꯤꯗꯤ ꯏꯔꯥꯡꯁꯤ ꯌꯥꯝ ꯀꯟꯒꯗꯧꯕ ꯃꯥꯜꯂꯦ ꯅꯈꯣꯏ ꯃꯤꯇꯩꯁꯤꯡꯅ ꯂꯩꯕꯗ ꯁꯥꯐꯒꯗꯧꯕ ꯖꯒꯥꯗ ꯂꯩꯊꯣꯛꯑꯒ ꯂꯩꯔꯣ ꯍꯥꯏ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁ ꯈꯪꯗꯦ ꯊꯨꯔꯣ ꯑꯩꯈꯣꯏꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯇꯝꯗꯨꯗꯗꯤ ꯃꯝꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯑꯩꯈꯣꯏꯗꯗꯤ ꯑꯣꯟꯁꯤꯜꯂꯣꯏꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯄꯨꯂꯤꯁꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯏꯔꯥꯡ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯃꯌꯥꯝ ꯊꯥꯗꯔꯛꯀꯅꯤꯗ ꯆꯠꯈꯤꯕ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯂꯩꯒꯦ ꯇꯧꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤ ꯆꯦꯟꯊꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯈꯤꯇꯪ ꯁꯣꯛꯂꯛꯀꯗꯧꯕ ꯂꯩꯔꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯣꯛꯇꯅꯕ ꯍꯦꯛ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯄꯨꯔꯥ ꯇꯩꯌꯣꯟꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯁꯖꯦꯁꯟ ꯂꯧꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯊꯣꯛ ꯍꯥꯏꯔꯕꯅꯤ ꯂꯩꯊꯣꯛꯑꯁꯤ ꯂꯩꯊꯣꯛꯑꯀꯥꯟꯗ ꯄꯣꯇ꯭ꯔꯣꯛ ꯆꯪꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯎꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯐꯤꯔꯣꯟ ꯑꯃ ꯇꯧꯔꯁꯨ ꯑꯩ ꯁꯤꯟꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯟꯕꯒꯤ ꯆꯥꯟꯁ ꯁꯨꯡꯐꯪ ꯐꯪꯍꯟꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯁꯦ ꯀꯥꯡꯂꯨꯞꯀꯤ ꯃꯣꯏꯁꯦ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯥ ꯉꯥ ꯑꯗꯨꯃꯥꯏꯅ ꯖꯪꯒꯜꯗ ꯁꯥ ꯇꯥꯟꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯧ ꯇꯧꯔꯒ ꯍꯦꯛꯇ ꯃꯤꯁꯦ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤꯕꯨ ꯂꯩꯔꯝꯃꯔꯣꯏ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕ ꯃꯥꯜꯂꯦ ꯑꯄꯥꯅꯅ ꯃꯤꯇꯩꯁꯤꯡꯁꯦ ꯇꯁꯦꯡꯅ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯃꯑꯣꯡꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯁꯤꯕꯒꯤ ꯃꯇꯝ ꯄꯤꯗꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨ ꯂꯥꯏꯕꯛ ꯐꯕꯒꯤ ꯅꯥꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯋꯥꯔꯧꯏ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯏꯅꯤꯡꯇꯝꯅꯁꯨ ꯑꯃꯨꯛ ꯆꯪꯒꯦ ꯍꯥꯏꯕꯁꯨ ꯉꯝꯈꯤꯗ꯭रे ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯑꯄꯥꯅꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯑꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯊꯨꯞꯐꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏꯁꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯗꯨꯁꯨ ꯌꯦꯡꯉꯁꯤ ꯑꯉꯥꯡꯁꯤꯡꯅ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯅ ꯃꯁꯥꯒꯤ ꯌꯨꯝ ꯊꯥꯒꯠꯂꯛꯄ ꯒ꯭ꯌꯥꯁ ꯄꯣꯛꯈꯥꯏꯔꯛꯄ ꯑꯗꯒꯤ ꯅꯧꯅ ꯁꯥꯖꯔꯤꯕ ꯌꯨꯝ ꯊꯨꯒꯥꯏꯔꯛꯄ ꯑꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯤꯅꯕ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯀꯩꯗꯧꯕ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯆꯍꯤ 12 ꯑꯗꯒꯤ ꯆꯍꯤ 9ꯒꯤ ꯑꯉꯥꯡ ꯐꯥꯎꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯟꯗꯛꯀꯤ ꯃꯈꯣꯏꯒꯤ ꯃꯔꯣꯜꯁꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯔꯣꯏꯅ ꯑꯩ ꯋꯥꯈꯜꯗ ꯊꯝꯖꯩ ꯃꯔꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯍꯟꯈ꯭ꯔꯦ ꯅꯥꯀꯟꯗꯒꯤ ꯐꯨꯖꯤꯜꯂꯛꯄ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯥꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯖꯥꯇꯤꯁꯤꯡꯁꯤꯅ ꯖꯧ ꯀꯣꯃꯨꯅꯤꯇꯤ ꯑꯣꯏꯁꯅꯨ ꯑꯃ ꯑꯣꯏꯁꯅꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯁꯣꯛꯑꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯅ ꯀꯟꯕꯤꯒꯅꯤ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯎꯗꯦ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯏ ꯄꯨꯂꯤꯁꯁꯨ ꯄꯥꯏꯕꯤꯗꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯌꯨꯝ ꯃꯩ ꯊꯥꯕ ꯆꯪꯄ ꯑꯉꯥꯡꯗꯨ ꯇꯁꯦꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯪꯄ ꯑꯉꯥꯡꯗꯨ ꯑꯉꯥꯡ ꯃꯌꯥꯝꯅ ꯐꯥꯔꯦ ꯍꯥꯠꯀꯅꯨ ꯐꯨꯒꯅꯨ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯗꯨ ꯄꯨꯂꯤꯁ ꯀꯧꯔꯦ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯤ ꯂꯧꯊꯣꯛꯄꯗꯤ ꯃꯣꯏ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯑꯉꯥꯡꯗꯨꯕꯨ ꯄꯨꯔ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯁꯦꯀꯨꯔꯤꯇꯤ ꯄꯤꯗꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯋꯥꯈꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇ ꯁꯤꯕꯥꯏꯗ ꯐꯣꯟ ꯇꯧꯏ ꯀꯅꯥꯃꯇꯅ ꯔꯤꯁꯤꯞ ꯇꯧꯕꯤꯗꯦ ꯃꯃꯩꯊꯪꯗ ꯂꯥꯛꯇ ꯌꯥꯗꯕꯒꯤ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯁꯦꯀꯨꯔꯤꯇꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯔ BSF ꯂ ꯈꯪꯗꯦ ꯈꯔ ꯂꯥꯛꯑꯀꯥꯟꯗ ꯅꯈꯣꯏ ꯁꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯅꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏ ꯃꯇꯝꯗꯨꯗꯤ ꯅꯣꯡ ꯉꯥꯟꯁꯤꯜꯂꯦ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯤꯔꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏ ꯃꯣꯏꯅ ꯐꯔꯦ ꯅꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯗ ꯅꯈꯣꯏ ꯄꯨꯕꯤꯔꯒꯦ ꯍꯥꯏꯔꯦ ꯃꯣꯏ ꯐꯣꯟ ꯇꯧꯔ ꯃꯇꯨꯡꯗ
गाड़ी से लानी नखोई ngairo अखोई तसेंग नखोई लेबे एरिया दुदी खाजिक्तंग बो अखोई थोप ngamdre अखोई खुगा तंपाकी इदौ मैगे ngakpa लाइसंगी मनिंगदनी हारिबा लाइसंग से सिदा इदौ दा अखोई खुरुम थोकदबो अखोई कीनरिबा मयामसी अदोकि मतिक मखोइना साफु कन्ना तौगिबा मरमना अदुबु लाइबक फबदगी हारिबा आर्मी सिंगिना फरे अखोई गाड़ी लाए थोरोय कदाई ताना चकदोइनो गाड़ी दु चंगबिरकदरा मयामना खनबना अखोइना लेरिबा एरियाज दा गाड़ी से हंजिलगा मी जे हापगो खुंदोकदरा हाइना खनबन मतमदुदा असोनबा अनजिंग याउरी अदगी सेनागा हार्ट की प्रॉब्लम होइबा मी मयामसु याउरी अदगी अनजिंग सी तसेंग नारगा कीबगा थोकटपगा मखोइसी सेंगना पम्मगा पोरगा थांगदौदा ngasilabani matamsida अदुबु हारिबा सिबाइसिंगिनासु तसेंगना मफमदु गाड़ी थौबिरक्त्रे आ मेन रोड लाओ अखोई मेन रोड का खितंग दी लापने याम लापनबदी नते अदु मेन रोड ताना चटकदबसे अखोइना थोकदबे लंबीसदी मखोइगी ngaktनेबा मोइ ngaktनेबा तारिस अखोइ मितेबा सरक्तु लेते मोइगी मरक्ता अखोइ फावरो चकदबनिना अखोइदा मुकरी तौरकदगी हाइबगी अकीबसु चाउना ले मतमदुदा ए अदुदी अंगांगसिंगसे कमाइ तौनी नुपी अंगांगदी कमाइ तौनी अखोइसि पाखटपम यावरेबा अखो खुचु खुलाइसु लेते कैगुंबा अखोइना थोरकपसिदा मखोइगी सिक्योरिटी गार्ड रे फजना खुचु खुलाई पाइदना हादि लाइन तौर लेरगा अखोइबु पुथोकपिबसु नते स्वाइदा अनि लेरे अदगिदि आ सोमदा लंबीदा खरा लेरे मयाइदुदि हांग लेरे अखोइना थोरिबा लंबीसदि हारिबा अखोइदा खुद थागे तौबा कांगबुदु ngaktani अखोइबु हात किन चंगैबु कांगबुदु ngaktani अखोइ मरकसिदा अखोइ कैदौबा अदुबु लाइबक फबा हागदरा मखोइना अखोइबु नुसिबा हागदरा मखोइसु चेनबा यावग्रबरा करी तौरिबनोदि खंगद्रे लालौरिबा इरांग तौरिबा सिंगदुगी मरकता चटखिबदा मखोइगिदु हांगौरबरा मोइजु कीबदि चेनथोखरबरा मदुमदि अखोइ हाइबा ngamdre लाइबक फबदगी अखोइदा खुद थारक्त्रे अखोइ थोरे हारिबा मेन रोड से यौरबा मतुंगदा अखोइसि खरगा असोनबा ए ngaiko nupi angangsingse hana thagalaga puhalaga chalasi haidana tawdana अखोइना खर सिंदोआगा हारिबा nupi angangsing asonmजing हापे मा तौदना खोंगचत अहुम मरी रक्से चलकांदा अखोइसे कनोदा सेक्रेटरीट ऑफिस मनाकीदा अखोइसि थंबीरे अखोइना खले कोक्ता बाउदंग नत्रग मोइरांग बाउदंग थिनबीरेदि को अदुबु सिबाइसिंगदुना अखोइगी चुरामपुदा लेबा मितेसिंगसि यामनबा मरमना लेकाय लेकायगी ओइबा अदगी तोंगान तोंगानबा खुन थिंगांग फाइ माता अदगिदि लेरिबा अदगी खुमुजामबा अदगी थेंग्रा लेरक अदगी साइकोट न चिंगबदा लेरिबा मितै मयाम अमा ओइखलकपनिना मखोइसु मदुगी emergency da makoina puna bohona bakanda makoida khudong chada ba khara leibagi maramna ra khangde yamna thindare adagi kha toraga asomdagi puthorpa kangbu se kokta yauna ba yaure akhoi isa makti imphal dagi makoigi kuki gi haidi praja singse miyoi singse chiga sujampude leiba mitei akhoi ga sinnabagi पोट अमा लाखरे मोई कुकी सिंगिना चचांपु योरकांदा मिते सिंगिना मोइरांग यौबा हाइना अदोमदा लाखरे लाखपदगी निमित फना कुइना लेखि लेरबो मतुंगदा यामना वागी अखोइना मफमदुदा आर्मी सिंगना अखोइ बुंगाकपि सेनबिरनि न लेबा मतमदु फावबदा अखोइ यामना किनगी नुपा सिंगसु तसेंगनमक मतिंग थोकना वखलजि नुंगाइना हराउना कीदना लेबा ngamgide मरमदि मखोइना तौरिबा मौंग मतौदुना नुपी मचा खर लाकनी आदैदी लागा चेक खर हेक पुसिलनी आर्मी की गेट मनाकते हेक पसिलनी आदि आर्मी सिंगना पुलिस सिंगना चांगो मनुंगदा चांगो मपान थोरकनु नोय कनामदा मपान थोरकनु ने मखोइ सावरे हाजिलानी मोइना हाइरेसि मोइना कंट्रोल तौगद्रागा मोइना तंखाइगदा तंखाइबदि लाइरेदनी अदुमाय तौदना अखोइसि मनुंगदा लोइना होइजिलनी बिल्डिंग दुदा अदुक यामग्रबा मीदो ngari नमदुमाय नम बिल्डिंग दुसु मोटपगी चांगसे आयोबिनी खुदना समायना थम्बकांदा नप्पबा अदगी उफुल वाइफुन्ना अदगी चे मचेत हेक्ता अमोटप मयामसिना अदगी लिटिन टॉयलेट मोंग मरिन तादबा अपि पिपा अंगांगिने चाकलामगी मयायना कपना बौरे कदाइदगी लौरक पिजगनी ममा सिंग अदोकि मतिक वानरे साबनसु कांगनसु मयामसि याम थिना वानरे सोर होनबो ngamnadre मयामसि मदुगी अवाबदुदा लाइबक थीबा थौदोक अमना सुरामपुदगी खुगा तंबाक्तगी अहनमा मासे सही हुम्फु तरेत निपान हुम्बुद्रा मुखी चांग ओइगद्रा खंगदे मासे हार्ट लाइनाना हारिबा थौदोक्तुना
ꯄꯥꯈꯠꯄꯗꯒꯤꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨꯅꯅꯤ ꯈꯪꯗꯦ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯁꯤꯈꯤ ꯑꯍꯟꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗꯗꯤ ꯑꯁꯤꯕꯗꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯕ ꯑꯦꯔꯤꯌꯥꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯃꯥꯁꯦ ꯊꯝꯃꯦ ꯐꯤ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯦ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯑꯁꯤꯕ ꯌꯥꯎꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅꯁꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯁꯨ ꯃꯗꯨꯒꯤ ꯆꯥꯟꯁꯁꯨ ꯂꯩꯇ꯭ꯔꯦ ꯉꯝꯁꯨ ꯉꯝꯗ꯭ꯔꯦ ꯑꯁꯤꯕꯗꯨ ꯑꯗꯨꯝ ꯇꯥ ꯂꯩꯔꯦ ꯐꯤ ꯀꯨꯞꯁꯤꯜꯂꯒ ꯑꯗꯒꯤ ꯑꯁꯤꯕꯗꯨ ꯄꯨꯔꯒ ꯑꯥꯗ ꯆꯨꯔꯆꯥꯟꯄꯨꯔ ꯍꯣꯁꯄꯤꯇꯥꯜ ꯃꯣꯛꯇ ꯊꯝꯒꯗꯧꯕꯁꯨ ꯄꯨꯒꯗꯧꯕꯁꯨ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯅ ꯂꯝꯕꯤꯗ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯒꯥꯔꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯅꯤ ꯃꯗꯒꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯦꯛꯇ ꯃꯩ ꯊꯥꯔꯅꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯅꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁꯦꯟꯁ ꯂꯥꯏꯁꯦꯟꯁꯀꯤꯔꯥ ꯂꯥꯏꯁꯦꯟꯁꯀꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯤ ꯗꯕꯜ ꯕ꯭ꯔꯦꯟ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯁꯤꯡꯁꯦ ꯄꯥꯏꯔꯅꯤ ꯇꯧꯔꯒ ꯆꯩꯇꯨꯞ ꯎꯇꯨꯞ ꯄꯥꯏꯔꯒ ꯃꯤꯇꯩ ꯍꯥꯠꯀꯅꯦꯅ ꯇꯧ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯐꯪꯉꯦ ꯃꯈꯣꯏꯅ ꯂꯣꯏꯅ ꯀꯣꯚꯔ ꯇꯧꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯃꯤꯇꯩ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯦ ꯃꯤꯇꯩ ꯗꯥꯛꯇꯔꯁꯤꯡ ꯐꯥꯎꯕꯗ ꯂꯩꯍꯟꯗ꯭ꯔꯦ ꯅꯔꯁꯁꯤꯡ ꯐꯥꯎꯕꯗ ꯈꯨꯗꯣꯡꯊꯤꯕ ꯂꯩ ꯍꯥꯏꯕꯒꯤ ꯈꯔꯁꯨ ꯐꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯐꯪꯕꯗꯤ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯗꯨꯃꯥꯏꯅ ꯃꯈꯣꯏꯅ ꯇꯧꯕꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯂꯩꯔꯤꯕ ꯄꯥꯔꯁꯣꯅꯦꯜ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇ ꯐꯥꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯎꯪꯈꯠꯅꯩ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯧꯔꯛꯏꯕ ꯏꯔꯥꯡꯗꯣ ꯅꯝꯊꯅꯕ ꯃꯤꯇꯩꯁꯤꯡꯅ ꯈꯜꯂꯨꯏ ꯆꯪꯉꯩꯗꯨꯗꯤ ꯆꯪꯉꯛꯇꯅꯕ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯕ ꯀꯩꯅꯣꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅꯗꯤ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯃꯣꯏ ꯀꯩꯁꯨ ꯇꯧꯅꯤꯡꯗꯦ ꯃꯣꯏ ꯃꯁꯦꯟ ꯐꯥꯎꯗ ꯃꯨꯛꯅꯔꯒ ꯁꯥꯔꯚꯤꯁꯇꯒꯤ ꯃꯣꯏ ꯇꯣꯛꯅꯔꯒ ꯍꯥꯏꯗꯤ ꯗ꯭ꯔꯦꯁ ꯂꯧꯊꯣꯛꯅꯔꯒ ꯑꯥꯔꯃꯤꯁꯤꯡꯅ ꯅꯈꯣꯏ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯊꯝꯕ ꯐꯥꯎ ꯌꯥꯎꯏ ꯃꯈꯣꯏ ꯃꯤꯇꯩꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯅ ꯇꯥꯊꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕ ꯀꯦꯝꯁꯤꯗ ꯂꯩꯕ ꯀꯥꯟꯁꯤꯗꯁꯨ ꯀꯔꯝ ꯇꯧꯒꯦꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯤꯇꯩ ꯄꯤꯌꯨ ꯑꯥꯔꯃꯤꯁꯤꯡꯁꯤꯗ ꯃꯤꯇꯩꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯄꯤꯌꯨ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯀꯦ ꯃꯤꯇꯩ ꯄꯤꯌꯨ ꯁꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯤꯛꯆꯣꯔ ꯑꯣꯏꯔꯕ ꯑꯍꯟꯁꯤꯡ ꯑꯝꯇ ꯌꯥꯎꯗꯦ ꯅꯍꯥ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯩꯈꯣꯏ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯎꯏ ꯃꯈꯣꯏꯁꯤꯡꯁꯤ ꯂꯥꯛꯑꯒ ꯂꯥꯎꯕ ꯈꯣꯡꯕ ꯑꯗꯒꯤꯗꯤ ꯀꯥꯡꯁꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯍꯦꯛ ꯊꯤꯟꯕ ꯈꯣꯠꯄ ꯇꯧꯔꯒ ꯃꯤꯁꯦ ꯍꯦꯛ ꯁꯥꯒꯠꯂꯒ ꯃꯄꯨꯡ ꯐꯥꯔꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯑꯦꯇꯦꯛ ꯇꯧꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯀꯤꯍꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯥꯔꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯀꯣꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯟꯁꯤꯜꯂꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯍꯟꯖꯤꯜꯂꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯩ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯕꯤꯔꯒꯦ ꯅꯈꯣꯏꯒꯤ ꯍꯤꯡꯅꯕ ꯄꯩꯁా ꯄꯤꯔꯒꯦ ꯍꯥꯏꯔꯕꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯇꯧꯒꯗꯣꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯈꯟꯊꯔꯨꯕꯗ ꯑꯃꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝꯅꯗꯤ ꯐꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯔꯀꯥꯔꯅ ꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯖꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯕꯨ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯍꯥꯏꯕ ꯇꯥꯏ ꯑꯩꯒꯤ ꯃꯤꯡ ꯏꯕꯣꯆꯧ ꯀꯧꯏ ꯑꯩꯁꯦ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯤꯒꯩꯁꯤꯒ ꯃꯃꯥ ꯌꯥꯎꯗꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯇꯁꯦꯡꯅꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯀꯨꯀꯤꯅꯤ ꯃꯥꯁꯦ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏꯁꯦ ꯂꯥꯟꯖꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯖꯤꯟꯈꯤꯕꯅꯣ ꯀꯅꯥꯅ ꯑꯩ ꯄꯥꯞ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯅꯦ ꯑꯗꯨ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯃꯥꯁꯦ ꯑꯩ ꯂꯥꯛꯔꯣꯏꯒꯦ ꯍꯥꯏ ꯍꯣꯏ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯊꯝꯃꯒ ꯂꯥꯛꯑꯦ ꯑꯩꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯣꯏꯅꯔꯛ ꯏꯆꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩ ꯃꯣꯏꯅ ꯄꯄꯥ ꯏꯃꯥ ꯀꯩꯅꯣ ꯎꯅꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯡꯁ ꯑꯥꯗꯁꯨ
mama mama ang masa aliwi maming na maliw ngan bi kaw ai man kang kon ju thok tre kan taw yam na nungai ti adubu irang sina maram morga hoji simana lebe taraga so ai ki kan di na mai tai de yum palok pagi maram na ai na may the request to sen ing bade ko punsan an biwa bisini punsan apa me hoji matam ai na maungo da phone to wari sabji ade bo do isar ga so mai hau ngi mi ding da kari ma u na ai na hai ngam de isa sik mama ga wari sanan sun andre pura tongan ba ma oiraga se lai re ai tar ai sum kalam ne ai gi pun si angang gi pun si matong ei mayam si ga mayam rakta itin ai tin de mayam rakta mayam uram mayai adu ai ngonda bu ai pu rum de ai na khang je ai tar ai se kai na ram mi moi ni na mayam rakta sak sak no ga khe ga hat out ga lei ba ai ngom de ai amu ai no ma ka phone to ram adu ngasi ho pau na tri isa sing na angak pa amadi adale ro isa du yam tuina hangi hai na mi adu wasam simai na le ngasi fo adu ngasa ise oya hoi myam lak pa du da igi wa khanda kari gumba ma phawe ai isa sing de sai oina saan sira wareng oina pahan sira ai gi wa khanda lai mamang da simaina toroga ningba kai bagi phongdo ningba gi wakal non sida engon da ain ijaba ma iri si tang taret ka tha taru isingani sumna kulum doi gi wednesday gi pung ahing gi pung trama thoi ga min ni phuni thoi chat pada i beloi ban ai hak tan tamna le hora kungang da awa mai sa khang la duna milu pirang sin thana kanglup irang na pal oira lakpa ngamda lehore pikliba angang mamaga loina na lakpa ngamdana ningba kaina lehore minung si khangdaba mi singi matawna nungsi sana na leiramba jati kaya nungsi na handre matay manaw khaina hale marup mapang kaina hale he prabhu nangna sinbiriba karino miyoi bana khanbana ama nangna tawrokpana ama haibane miyoi bana karisu khangba ngamde mayam thengnarakpa matamsida aigi wakhanda ai hak khaktani khalakpa wakhanje pungkhai mamu aduga aigi isa singda aina sije pahange natraga saireng oina mayam amangda thidonge natra isai oina sakke haiba aingoda wakhana malai aduga musu ngai haktane aina iramba ji huji waita aigi ima khaurang na ngaijariye aina karamba matamda nanga punsin gadaba ima nangi minungsi phangdana karam nan lelu haibage nasa di ai nangna kuki oiruban mafam adu da lehore isan nupi maleung an bigaluina isan nupi na piklibana ima nanga lapna ba yadana ipa na maitai oirubana kangluk irang na maram oi punna senbada yaure aidi ima nangdi ipa na laurabadi ipa gi sagai natra kanana kari haisan bagino nangna punna lakit ba yengo
ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯪꯒꯨꯝꯕꯤ ꯃꯩꯇꯩꯗ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯤ ꯉꯁꯤꯁꯨ ꯅꯪꯕꯨ ꯉꯥꯏꯖꯔꯤꯌꯦ ꯑꯃꯨꯛꯇꯪ ꯏꯃꯥꯕꯨ ꯄꯨꯟꯁꯤꯟꯕꯤꯍꯟꯕꯤꯌꯨ 이마기 민웅시 방석에 마파우수 따다바 따드레 콘젤수 따다바 꾸이레 이마 낭부 그이동의 이마 시마이나 세리 ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕꯗꯨꯅꯤ ꯊꯃꯣꯏꯕꯨ ꯄꯥꯎꯗꯝ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯌꯥꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯏꯗꯥꯔꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯁꯦꯠꯅ ꯈꯥꯏꯅꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯅꯤꯉꯣꯜ ꯂꯧꯔꯨꯕ ꯃꯩꯇꯩ ꯅꯨꯄꯥꯅ ꯑꯗꯨꯒꯤ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯄꯥꯎꯗꯝꯗꯨꯅꯤ ꯍꯥꯏꯔꯤꯕ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯄꯥꯎꯗꯝꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯎꯕꯃꯛꯇꯗ ꯑꯗꯨꯃꯛ ꯃꯤꯌꯥꯝꯁꯨ ꯊꯃꯣꯏ ꯀꯥꯏꯒꯅꯤ 인터뷰 ꯂꯧꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯐꯥꯎꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯏꯁꯥꯗꯁꯨ ꯐꯥꯎꯏ ꯍꯥꯏꯔꯤꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯉꯁꯤ ꯏꯕꯤꯔꯤꯕ ꯏꯁꯩ ꯃꯌꯦꯛꯁꯤꯅ ꯂꯝꯗꯝ ꯇꯥꯝꯅ ꯍꯧꯖꯤꯛꯃꯛ ꯋꯥꯏꯅ ꯊꯨꯡꯅꯗꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗꯨꯁꯨ ꯌꯧꯔꯨꯁꯅꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯁꯤꯒꯨꯝꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯦ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯧꯁꯥꯒꯨꯝ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯁꯤꯟꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯁꯨꯃꯛ ꯇꯦꯟꯁꯤꯟꯖꯔꯤ